ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕ ꯃꯛꯇꯗ ꯀꯣꯛ ꯅꯣꯟꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯉꯁꯤ ꯇꯥꯡ 18 ꯃꯦꯒꯤ ꯇꯥꯡ 18 ꯏꯪ ꯁꯣꯛ 2023 ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ngasi asi ayhaki paring naina chathajarakpa ariba manipuri habdi maithailomgi wahanthok habdi arthagi yakhai ka mapan suba saruk adu ngasi thoe ngasi asi ayhakna miyang phamda tamjodriba wahi tara asi ayhak mathang manaw naina hana hajarake ahanba waisi imom haibani imom anisuba wahisina unbi pukning piba unbi pukning piba ahum chuba wahisina khubom yai mari chuba wahisina khori kaitel wanga chuba wahisina khoidauwa taruk chuba wahisina chagau yengba tare chuba wahisina chang wachet nipan chuba wahisina chang taba mapan chuba wahisina cheng leiba tara chuba wahisina tarang laija haiba wahai tara asi mayagi mfumda karino karamba wahino karamba athrano haibdo ayak hajarake mayam tabiro ngasigi ayaki parinai chathajarakpa wahising asigi ayak ngasigi oina apunbagi oina wahi chatrukka ama 601 suba wahi oidoni 601 chatrukka ama suba wahi si imom haibani imom haibasi akoi hojiki adum khara senior obisingna adum sijinari imom haiba wahi si atai krisunate aigi icha nipi adubu aina madugi aidu adubu aina imom hana koina kawgani hadi imom habdi aigi icha nipi do hadi english ta my daughter chatrukka ani suba wahisina unbi pukning piba unbi pukning piba habdi kogi khoidaba je pukningna khoidaba yam pamjaba je khoidaba je masibuni khoina unbi pukning piba english ta gana to like chatrukka ahum suba 603 suba wahisina khubom yai habani khubom yai habasi khoina ta khopsabada kogi khubomda yomsinnaba shiba khongyomdo hadi khubomda koina yomsinba haitareko adugumba shiba khoi khongyomdo adugi potto adubuni koina khubom yai haidi english ta a kind of stocking put on while performing ta khopsaba habdi spear dance haitare mathang chatrukka mari suba wahisina khori kaithel habdi kogi mamangaida kogi khamba thubigi matamda haitare morangi maming chatpa kaithel amane khori kaithel haise khamba thubigi matamda kogi morangi maming chatpa kaithel haitare adu khori kaithel hajiti khori kaithel do kari haina karam haina leirabano madugi chapchaba evidence madi khangri hadi english ta name of a market of ancient moirang connected with khamba thubi haitare mathang chatrukka manga 605 suba wahisina khoidauwa haibani khoidauwa haibasi koi jikina sing tabiro siba matam khara jethokpa ngamba sarjen haitare laiwa haitare kogi ajikcho yawbuni ahal karikamba ahal khara silamdaida pak sida haitare ko matam khara sidi siba sini haraga
ꯁꯤꯗꯕ ꯑꯗꯨꯝ ꯁꯨꯡꯁꯤ ꯁꯤꯗꯦ ꯀꯥꯏꯅ ꯍꯥꯏꯕ ꯑꯗꯨꯝ ꯌꯥꯎꯕꯅꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯑꯍꯜ ꯈꯔ ꯑꯣꯏꯕꯁꯤꯡꯅ ꯑꯗꯨم ꯁꯤꯖꯤꯟꯅꯕ ꯃꯥꯜꯂꯦ ꯑꯗꯨꯅ ꯈꯨꯗꯦꯋꯥ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯁꯤꯕ ꯃꯇꯝ ꯈꯔ ꯌꯦꯠꯊꯣꯛꯄ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯁꯥꯖꯦꯜ ꯂꯥꯏꯋꯥ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝ ꯂꯩꯕꯖꯥꯠꯅꯤ ꯍꯧꯖꯤꯛ ꯂꯩ ꯍꯥꯏꯗꯤ ꯏꯪꯂꯤꯁꯇ ꯑꯦ ꯁ꯭ꯄꯦꯜ ꯇꯨ ꯂꯦꯡꯊꯟ ꯂꯥꯏꯐ ꯍꯥꯏꯇꯥꯔꯦ ꯃꯊꯪ 703 ꯁꯨꯕ ꯋꯥꯍꯩꯁꯤꯅ ꯆꯒꯧ ꯌꯦꯡꯕ ꯆꯒꯧ ꯌꯦꯡꯕ ꯍꯥꯏꯕꯗꯤ ꯃꯤꯅ ꯆꯥꯕ ꯎꯔꯒ ꯆꯥꯅꯤꯡꯗꯨꯅ ꯌꯦꯡꯕꯗꯣ ꯍꯥꯏꯗꯤ ꯃꯤꯇꯥꯕꯒ ꯍꯥꯏꯕꯗꯣ ꯃꯤꯅ ꯆꯥꯕ ꯎꯔꯒ ꯆꯥꯅꯤꯡꯗꯨꯅ ꯌꯦꯡꯕ ꯍꯥꯏꯕꯗꯤ ꯃꯤꯇꯥꯕ ꯍꯥꯏꯅ ꯈꯪꯅꯕ ꯑꯩꯈꯣꯏꯅ ꯃꯤꯇꯥꯕꯒ ꯍꯥꯏꯅꯕ ꯃꯗꯨꯕꯨꯅꯤ ꯑꯩꯈꯣꯏꯅ ꯆꯒꯧ ꯌꯦꯡꯕ ꯍꯥꯏꯕꯗꯤ ꯏꯪꯂꯤꯁꯇ ꯇꯨ ꯃꯦꯛ ꯋꯥꯟꯁ ꯃꯥꯎꯠ ꯋꯥꯇꯔ ꯍꯥꯏꯕ ꯇꯤꯟ ꯆꯣꯝꯍꯟꯕꯗꯣ ꯆꯥꯅꯤꯡꯗꯅ ꯑꯩꯈꯣꯏꯅ ꯇꯤꯟ ꯆꯣꯝꯕ ꯂꯩꯗꯅ ꯇꯤꯟ ꯆꯨꯝꯕ ꯍꯥꯏꯗ꯭ꯔꯥ ꯇꯤꯟ ꯆꯨꯝꯕ ꯍꯥꯏꯗ꯭ꯔꯥ ꯇꯤꯟ ꯆꯣꯕ ꯍꯥꯏꯗ꯭ꯔꯥ ꯑꯃ ꯂꯩ ꯑꯗꯨꯕꯨꯅꯤ ꯑꯩꯈꯣꯏꯅ ꯆꯒꯧ ꯌꯦꯡꯕ ꯍꯥꯏꯕꯗꯤ ꯃꯊꯪ 708 ꯁꯨꯕ 607 ꯁꯨꯕ ꯋꯥꯍꯩꯁꯤꯅ ꯆꯥꯡ ꯋꯥꯆꯦꯠ ꯆꯥꯡ ꯋꯥꯆꯦꯠ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯁꯤꯡꯅ ꯑꯩꯈꯣꯏꯅ ꯃꯁꯤ ꯈꯪꯕꯗ ꯈꯤꯇꯪ ꯋꯥꯒꯗꯕ ꯃꯥꯜꯂꯦ ꯑꯗꯨꯕꯨ ꯈꯪꯒꯅꯤ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯂꯩꯅꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁꯟꯒꯥꯔꯤ ꯑꯅ ꯑꯃ ꯂꯩꯀꯣ ꯁꯟꯒꯥꯔꯤꯁꯤꯒꯤ ꯕꯝ ꯍꯥꯏꯇꯥꯔꯦ ꯕꯝ ꯑꯗꯤ ꯁꯟꯒꯥꯔꯤꯗꯨꯕꯨ ꯄꯨꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅꯥꯀꯟꯗ ꯄꯨꯔꯤꯕ ꯎꯖꯥꯎ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯎꯅ ꯁꯥꯕ ꯋꯥꯅꯁꯨ ꯑꯗꯨꯝ ꯇꯧꯏ ꯑꯗꯨꯒꯨꯝꯕ ꯁꯟꯒꯥꯔꯤꯗꯣ ꯑꯗꯨꯒꯤ ꯕꯝꯗꯣ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯌꯨꯡ ꯅꯥꯏꯅ ꯍꯥꯗꯨꯅ ꯁꯦꯝꯕꯗ ꯁꯤꯖꯤꯟꯅꯔꯤꯕ ꯐꯝꯕꯥꯛꯀꯤ ꯋꯥꯆꯦꯠ ꯑꯗꯨꯕꯨꯅꯦꯕ ꯑꯩꯈꯣꯏꯅ ꯆꯥꯡ ꯋꯥꯆꯦꯠ ꯍꯥꯏꯕꯗꯤ ꯀꯔꯤ ꯁꯟꯒꯥꯔꯤꯗ ꯑꯩꯈꯣꯏꯅ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯌꯨꯡꯅ ꯑꯩꯈꯣꯏꯒꯤ ꯋꯥꯆꯦꯠꯅ ꯐꯩꯔꯤꯕꯗꯣ ꯋꯥꯆꯦꯠꯇꯣ ꯃꯗꯨꯕꯨꯅꯤ ꯑꯩꯈꯣꯏꯅ ꯆꯥꯡ ꯋꯥꯆꯦꯠ ꯍꯥꯏꯅ ꯈꯪꯅꯩꯁꯦ ꯍꯥꯏꯗꯤ ꯏꯪꯂꯤꯁꯇ ꯗ ꯕꯝꯕꯨ ꯄꯤꯁ ꯌꯨꯁ ꯏꯟ ꯃꯦꯀꯤꯡ ꯗ ꯕꯦꯠ ꯑꯣꯐ ꯑꯦ ꯕꯨꯂꯣꯛ ꯀꯥꯔꯠ ꯍꯥꯏꯇꯥꯔꯦ ꯃꯊꯪ 608 ꯁꯨꯕ 709 ꯁꯨꯕ ꯋꯥꯍꯩꯁꯤꯅ ꯆꯥꯡ ꯇꯥꯕ ꯍꯥꯏꯕꯅꯤ ꯆꯥꯡ ꯇꯥꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯀꯥꯏꯕ ꯅꯪꯕ ꯍꯥꯏꯕꯅꯤ ꯍꯥꯏꯗꯤ ꯆꯣꯞꯄ ꯅꯪꯕ ꯑꯗꯒꯤ ꯍꯟꯊꯕ ꯑꯁꯨ ꯈꯪꯅꯩ ꯆꯥꯡ ꯇꯥꯕꯁꯦ ꯑꯗꯒꯤ ꯏꯖꯠ ꯂꯩꯇꯕ ꯑꯗꯨꯒꯨꯝꯕ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯄꯨꯂꯞꯅ ꯑꯩꯈꯣꯏꯅ ꯆꯥꯡ ꯇꯥꯕ ꯍꯥꯏꯅ ꯈꯪꯅꯩ ꯍꯥꯏꯗꯤ ꯏꯀꯥꯏꯕ ꯅꯪꯕ ꯑꯗꯒꯤ ꯆꯣꯞꯄ ꯅꯪꯕ ꯑꯗꯒꯤ ꯍꯟꯊꯕ ꯊꯥꯛ ꯍꯟꯊꯕ ꯍꯥꯏꯗꯤ ꯆꯥꯡ ꯇꯥꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯌꯦꯡ ꯍꯟꯊꯕꯁꯦ ꯃꯁꯤꯕꯨꯁꯨ ꯑꯩꯈꯣꯏꯅ ꯆꯥꯡ ꯇꯥꯕ ꯍꯥꯏꯅ ꯈꯪꯅꯩ ꯑꯗꯨꯒ ꯏꯖꯠ ꯂꯩꯇꯕ ꯑꯗꯨꯕꯨꯁꯨ ꯑꯩꯈꯣꯏꯅ ꯆꯥꯡ ꯇꯥꯕ ꯍꯥꯏꯅ ꯈꯪꯅꯩ ꯍꯥꯏꯗꯤ ꯏꯪꯂꯤꯁꯇ ꯇꯨ ꯄꯨꯠ ꯇꯨ ꯁꯦꯝ ꯑꯣꯔ ꯇꯨ ꯕꯤ ꯏꯝꯕ꯭ꯔꯥꯁ ꯍꯥꯏꯇꯥꯔꯦ ꯃꯊꯪꯗ 709 ꯁꯨꯕ 609 ꯁꯨꯕ ꯋꯥꯍꯩꯁꯤꯅ ꯆꯦꯡ ꯂꯩꯕ ꯍꯥꯏꯕ ꯑꯃ ꯈꯤꯇꯪ ꯌꯥꯡꯇꯛꯅ ꯆꯦꯡ ꯂꯩꯕ ꯍꯥꯏꯕ ꯑꯃ ꯌꯥꯝꯅ ꯆꯦꯡ ꯂꯩꯕ ꯍꯥꯏꯕꯁꯤ ꯈꯔ ꯆꯦꯡ ꯍꯥꯏꯔꯒ ꯂꯩꯕ ꯍꯥꯏꯕꯁꯤ ꯌꯥꯡꯇꯛꯅ ꯆꯦꯡ ꯂꯩꯕ ꯍꯥꯏꯅ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯍꯥꯏꯅ ꯈꯪꯅꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯄꯨꯟꯁꯤ ꯂꯩꯔꯤꯕ ꯍꯥꯏꯇꯥꯔꯦ ꯃꯄꯨꯟꯁꯤ ꯂꯩꯔꯤꯕ ꯍꯥꯏꯗꯤ ꯄꯨꯟꯁꯤ ꯍꯤꯡꯒꯗꯧꯔꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯏꯪꯂꯤꯁꯇꯒꯅ ꯍꯤꯚꯤꯡ ꯂꯣꯡꯕꯤꯇꯤ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯆꯦꯡ ꯂꯩꯕꯁꯦ ꯂꯩꯕ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯈꯤꯇꯪ ꯂꯨꯝꯅ ꯂꯩꯕ ꯆꯦꯡ ꯂꯩꯕ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯂꯩꯕ ꯍꯥꯏꯅꯈꯤꯇꯪ ꯂꯨꯝꯇꯛꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯆꯦꯡ ꯋꯥꯟꯕꯁꯦ ꯃꯤꯉꯣꯟꯗꯒꯤ ꯗꯨꯀꯥꯟꯗꯒꯤ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯄꯤꯔꯒ ꯂꯩꯕꯁꯦ ꯃꯁꯤꯕꯨꯁꯨ ꯑꯩꯈꯣꯏꯅ ꯆꯦꯡ ꯂꯩꯕ ꯍꯥꯏꯅ ꯈꯪꯅꯩ ꯆꯦꯡ ꯂꯩꯕ ꯑꯗꯨꯅ ꯁꯝꯅ ꯈꯤꯇꯪ ꯂꯨꯝꯇꯛ ꯆꯦꯡ ꯂꯩꯕ ꯍꯥꯏꯔꯒꯅ ꯆꯦꯡ ꯋꯥꯟꯕ ꯍꯥꯏꯗꯤ ꯆꯦꯡ ꯗꯨꯀꯥꯟꯗꯒꯤ ꯂꯩꯕꯗꯣ ꯃꯗꯨꯕꯨꯅꯤ ꯈꯪꯅꯩꯁꯦ ꯍꯥꯏꯗꯤ ꯇꯨ ꯄꯔꯆꯦꯁ ꯔꯥꯏꯁ ꯍꯥꯏꯇꯥꯔꯦ ꯗꯨꯀꯥꯟꯗꯒꯤꯀꯣ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯆꯦꯡ ꯂꯩꯕ ꯑꯃꯁꯨꯡ ꯆꯦꯡ ꯂꯩꯕ ꯍꯥꯏꯕ ꯑꯅꯤꯁꯦ ꯃꯁꯤꯒꯤ ꯁꯤꯖꯤꯟꯅꯐꯝꯁꯦ ꯈꯪꯕꯤꯔꯣ ꯃꯊꯪ ꯑꯔꯣꯏꯕꯗ 710 ꯁꯨꯕ ꯋꯥꯍꯩ 610 ꯁꯨꯕ ꯋꯥꯍꯩꯁꯤꯅ ꯇꯔꯪ ꯂꯥꯏꯖ ꯍꯥꯏꯕꯅꯤ ꯇꯔꯪ ꯂꯥꯏꯖ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯄꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯠꯀꯤ ꯄꯤꯁꯦ ꯃꯤꯠꯀꯤ ꯏꯔꯥ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯀꯞꯄ ꯃꯇꯝꯗ ꯁꯥꯎꯅꯤꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯅꯣꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯃꯤꯠꯇꯒꯤ ꯑꯩꯈꯣꯏꯅ ꯇꯥꯔꯛꯏꯕ ꯄꯤꯁꯦ ꯃꯁꯤꯕꯨꯅꯤ ꯑꯩꯈꯣꯏꯅ ꯇꯔꯪ ꯂꯥꯏꯖ ꯍꯥꯏꯅ ꯈꯪꯅꯩꯁꯦ ꯑꯗꯒꯤ ꯃꯤꯠꯀꯤ ꯏꯔꯥ ꯍꯥꯏꯔꯒꯁꯨ ꯈꯪꯅꯩ ꯑꯗꯨꯅ ꯏꯪꯂꯤꯁ ꯂꯥꯏꯔꯒꯅ ꯇꯤꯌꯔ ꯍꯥꯏꯇꯥꯔꯦ ꯑꯁꯨꯝ ꯇꯧꯗꯅ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ
ꯋꯥꯍꯩ ꯇꯔꯥ ꯑꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯕꯒ ꯂꯣꯏꯅꯅ ꯂꯣꯏꯅꯅ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝꯗꯒꯤ ꯀꯅꯥꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯌꯥꯏꯐꯔꯦ ꯏꯃꯥ ꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯅ ꯌꯥꯏꯐꯔꯦ